ꯉꯁꯤ ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯍꯥꯟꯕ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯅ ꯀꯔꯕꯥꯔ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯁꯦꯟ ꯊꯨꯝ ꯄꯥꯏꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯤꯡꯅ ꯂꯥꯏꯔꯕ ꯆꯝꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯍꯦꯛ ꯍꯦꯛ ꯅꯝꯍꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯅꯤꯡꯊꯧꯗ ꯋꯥꯀꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ, ꯑꯗꯨꯒ ꯗꯔꯕꯥꯔ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯌꯨ꯫" ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯃꯅꯣꯍꯔ ꯀꯧꯖꯩ꯫ ꯑꯩ ꯑꯊꯨꯝ ꯑꯍꯥꯎ ꯍꯧꯗꯨꯅ ꯌꯣꯟꯖꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯄꯨꯅꯤ꯫ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯃꯤꯡꯅ ꯁꯥꯃꯨ ꯀꯧꯏ꯫ ꯃꯍꯥꯛ ꯁꯤꯟꯃꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯄꯥ ꯑꯁꯤꯗ ꯐꯝꯗꯨꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯍꯧꯔꯤꯕ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯒꯤ ꯘꯤ ꯊꯥꯎꯒꯤ ꯃꯅꯝ ꯑꯁꯤꯕꯨ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯇꯟꯒꯪ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯨꯀꯥꯟꯗꯒꯤ ꯊꯣꯔꯛꯄ ꯘꯤ ꯊꯥꯎꯒꯤ ꯃꯅꯝ ꯂꯧꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯇꯟꯒꯪ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯆꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯘꯤ ꯊꯥꯎ ꯑꯃꯁꯨꯡ ꯑꯊꯨꯝ ꯑꯍꯥꯎꯒꯤ ꯃꯅꯝ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯐꯝ ꯊꯣꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯑꯃꯇꯪ ꯂꯧꯔꯨꯕ ꯆꯥꯔꯨꯕ ꯂꯩꯇꯦ, ꯄꯩꯁꯥ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤꯕꯨ ꯋꯥꯌꯦꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯅꯣꯍꯔ, ꯄꯣꯠꯀꯤ ꯃꯅꯝꯒꯤꯗꯃꯛꯄꯨ ꯀꯅꯥꯅ ꯄꯩꯁꯥ ꯄꯤꯅꯕꯒꯤꯅꯦ? ꯑꯁꯤꯒꯨꯝꯕ ꯋꯥꯀꯠꯀꯤꯗꯃꯛ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ꯫" ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯣꯍꯔ ꯀꯧꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯁꯥꯃꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯣꯡꯃꯈꯛꯀꯤ ꯋꯥ ꯅꯠꯆꯗꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯑꯍꯧꯕ ꯄꯣꯠꯁꯤꯡꯒꯤ ꯃꯅꯝ ꯇꯥꯗꯨꯅ ꯑꯩꯒꯤ ꯑꯍꯧꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯃꯅꯝ ꯃꯍꯥꯎ ꯈꯨꯗꯤꯡꯃꯛ ꯃꯍꯥꯎ ꯍꯟꯊꯕ ꯆꯝꯊꯕꯗꯒꯤ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯑꯃꯐꯥꯎ ꯁꯤꯠꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯥꯡ ꯇꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯃꯜ ꯃꯍꯥꯛꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯖꯕꯅꯤ꯫" ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯂꯥꯏꯔꯕꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯍꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ, ꯄꯥꯏꯔꯨꯕ, ꯂꯧꯔꯨꯕ, ꯆꯥꯔꯨꯕ ꯑꯃꯐꯥꯎ ꯌꯥꯎꯖꯗꯦ꯫ ꯑꯍꯧꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯂꯥꯞꯂꯞꯅ ꯂꯩꯗꯨꯅ ꯈꯔ ꯈꯔ ꯇꯥꯖꯕ ꯈꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯕꯨ ꯇꯥꯖꯗꯨꯅ ꯑꯩꯒꯤ ꯃꯍꯥꯎ ꯑꯃꯁꯨꯡ ꯃꯅꯝ ꯌꯥꯎꯗ꯭ꯔꯕ ꯑꯀꯪꯕ ꯇꯜ ꯑꯗꯨꯕꯨ ꯆꯥꯖꯕ ꯈꯛꯇꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯛꯇꯅꯅꯤ ꯂꯥꯛꯂꯤꯕ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯤꯕ ꯉꯝꯒꯗꯕ ꯑꯁꯤ꯫" ꯕꯤꯔꯕꯜꯅ "ꯍꯣꯏ ꯏꯅꯤꯡꯊꯧ" ꯍꯥꯏꯔꯕ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯃꯅꯣꯍꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯅꯣꯍꯔ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯔꯨꯕꯁꯨ ꯅꯠꯇꯅ ꯁꯨꯞꯅꯇꯒꯤ ꯃꯅꯝ ꯇꯥꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪꯅ ꯀꯔꯝꯅ ꯃꯉꯣꯟꯗ ꯃꯔꯥꯜ ꯑꯁꯤꯕꯨ ꯁꯤꯔꯤꯕꯅꯣ?" ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯌꯦꯡꯕꯤꯌꯨ, ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯍꯧꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯊꯨꯝ ꯑꯍꯥꯎ, ꯘꯤ ꯊꯥꯎ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯕꯨ ꯍꯧꯅꯕꯁꯨ ꯃꯤ ꯊꯑꯣꯏꯅ ꯅꯦꯛꯇꯨꯅ ꯄꯩꯁꯥ ꯇꯤꯡꯅ ꯊꯝꯂꯤꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯄꯩꯁꯥ ꯆꯪꯅ ꯇꯧꯖꯕꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯄꯩꯁꯥ ꯑꯃꯠꯇ ꯇꯤꯡꯗꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ?" ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯗꯨꯅ ꯅꯨꯄꯥꯗꯨꯅ ꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯩꯒꯤ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯒꯤ ꯃꯅꯝ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯃꯜ ꯄꯤꯗ꯭ꯔꯕ ꯊꯣꯛꯂꯒꯗꯤ ꯃꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯕꯤꯒꯗꯕꯅꯤ꯫" ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯀꯔꯕꯥꯔꯗ ꯑꯇꯣꯡꯕ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯨꯅ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗ ꯃꯔꯥꯟ ꯁꯤꯕꯗ ꯀꯤꯅꯕꯒꯤꯗꯃꯛ ꯑꯀꯤꯕ ꯑꯃ ꯐꯪꯍꯟꯕꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯃꯅꯣꯍꯔ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯑꯣꯏꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯨꯔꯕꯅꯤꯅ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯏ꯫" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯕꯨ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝꯒꯤ ꯃꯃꯜ ꯂꯧꯕ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯍꯧꯖꯤꯛꯀꯤ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ,
Manohor haiba miyoy asina purakliba wakat asi maram chadaba wakat amani. Masi mahakna lairaba misingbu namhatningduna tawbani. Haiba wafam khudingmak asi hojikmaksu aina mangonda haijaba yabani. Adubu mahakna penjaduba mawongda mahakpu gyan tahanbana phagani khanduna aina mahakpu hayeng laknaba khangankibani. Ningthawna hanglakhi Birbal adubu nangna hayeng tawgadawriba adusu karino haibadudi khanghaludana. Birbal khumi ningthaw ai hojikmakti aina tawgadawribasi karino haibadu chap chana khangjadri aduga karigumba aina khangjaba taragasu madubu hojik haidokcharurabadi hayeng iningthawgi mitki kumai oiba khara watkani khalli. Maram asina iningthawna khangningliba khudingmak hayengmak iningthawgi mitmangda mitki kumai gum yenghanjage. Asumna wakat adugi maramda hainakrabagi matung numit adugi darbaradуда hiram kayagi khannaba nainaba kaya ama chathaki. Aduga darbar famba losilakpa matamda ningthaw Akbarna Birbalda thabak ama sumna sinarakhi. Handak chahigi prajasingda dan pinabani haiduna paisa mayek kaya ama saduna ningthaw konungi paisa thambam pukaida miyoy kaya amana paisa sing adubu masing thiba amasung yum masinggi oina paisa sing adubu yomsinbagi thabaksu tawribani madu losilaklabra haibadu nangna khara changduna yenglamu. Ningthawgi athang adubu induna Birbalna mantri mayamna mayumda hannakraba matam aduda ningthaw konungi paisa thampham mafam aduda Birbalna laktuna yengchilui. Mafam aduda miyoy kayana paisa singi masing thiba aduga miyoy kayana paisa singduba mu yomsinba asumna tawbadu uraga Birbalna miyoy sing adugi maraktigi miyoy kharaga wari watai sanakhi. Aduga Birbalna mafam adudagi thorakpa matamda paisa mayekna pik thana yauraba mayom amabo mafam adugi paisa yengsinbagi thabak tawriba miyoy adudagi ayaba lawduna masing thiraduna amuk hanna hayeng purakkani haramlaga puduna lakhi. Aduga Birbalna mayum halakpa matamda ngasai ningthaw konungda wakatpa lakpada loinarakheba Samu haiba miyoy adugi mayum thiduna chatkhi. Samu haiba miyoy aduna Birbalna mahakki mayumda lakpadu ubada yamna haraujakhi aduga mahakna Birbaldasu sumna haijarakhi. Birbal ibungo ai ra laijadaba miyoyne aibu namdana Manohor haiba miyoy asina hayeng darbar phama matam masida chairak pihannabu honaribasi masidagi aibu muktang kanbiyu. Birbalna khumlakhi nang karimata warunu nangbu kannaba amasung Manohorba parama tambinabagidamakni aina ngasi nangbu naba laklibasi. Nangna khanggadabadi Birbal aina ningthawgi pautak loi mantri ama oina ningthaw konung asida leiringai matamda kanagumba miyoy amatada achumdaba bichar pihalloi. Si harba matungda Birbalna nupaduda mahakna ngasai ningthaw konungdagi purakpa paisa mayom adubu nupaduda piraduna sumna hairakhi. Yengu masigi paisa mayom asida paisa mayek chama yawbani masibu nangna hayeng ningthawgi darbarda purakkadabani. Sigi makha tarakpada nupaduna tawgadaba thabaksing adusu Birbalna nupaduda loinamak khanghankhi. Asumna nongmu numit aduna hawkhrabagi matung mathangmuki numitki darbar phama matamda Birbalna khanghankibagi matungina Manohor haiba miyoy aduga Samu haiba miyoy adugasu ningthaw darbarda laktuna leirami. Darbar aduda mi suna tillaba matam aduda Birbalna ningthawda sumna hairakhi iningthawna boyaba pibirabadi ngarang lakhiba wakat adugi waroisina muktang tanaba honajage. Ningthawna aisu mayamga manadraba wakat nasi maramda nangna kari waroisin purakpano haibadu khangningi nangna tawninglapadu karino haibadu chathaw. Ningthawgi wadu taraga Birbalna Samu haiba miyoy aduda sumna hairakhi. Samu law aduga Manohorgi nangna lawkhiba manamsing adugi chapchaba maman piru law. Birbalgi wadu taraga darbar aduda leiriba ningthaw yawna mantri khudingmak adu angakpa haibadu oirami. Makhoi khudingmakna sumnasu khanarami tasengna potsing adugi manam tarubagidamak maman piba taraba tanja aduda ngasagi Samu haiba miyoy aduna Manohor haiba miyoy adugi mamang oirap leptuna Birbalna ngarang mangonda piramba paisa mayom adubu lawthuraktuna Manohorgi mitmangda paisa sing adubu Samuna mahakki khutbakta paisa mayek sing adubu haidoraktuna Manohor madugi khonjen tahalami. Asumna Samu haiba miyoy aduna paisa adubu haidorakpadu ubada Manohor haiba miyoy aduna sumna hairakhi.
Samu kadai paisadu nangi khutta hidoktu na sanadраbasu ai khutto ina sinaro asi haraduna samugi khuttagi Manohor na paisadu logi tawba matamda Birbal na Manohor ba thingladuna sumna hairakhi Manohor ibungo ngaibiku asi harba matung Birbal na nupa du wahang amaga hanglakhe hojik samuna paisa mayak sing asibu mahake khubak thaidoku matamda madudagi thorko makhondu nahagna tabi khibra Manohor harba miwoiduna khumi tai Birbal adu kadoraba Birbal makha hairakhi hojik Manohor nahak ningthina dabiro Samugi khutta leiriba paisa khudingmak asi hojik nangi oigadaba nate maramde Samuna nangi dukanda laktuna pot lauba chaba thengluba sokluba ama phau yaudana manam moina laukhiba oibana maduga manana nangnasu manam moina laukhruba pot sing adugi mamande paisa sing asibu lobagi mahutta paisa sing asidagi thorokleba makhol asi oina nang laugadabani Birbal gi wadu taraga ningthau adu yamna pena nokchikhe adudagi ningthauna Birbal da sum hairakhi Birbal nangna tawribasi yamna chumlabani manam lokhibagi mamandi khonjena singadabani aduga masi khudingmak asi nangi Loushing gyan sizinaduna oihanba ngamkhiba maktani nangonda yawriba Loushing gyan na sigumba ai kana matada surakhidre makha taraduna ningthauna khangning wafam amaga hanglakhe Birbal aina khangninglibadi kamdona nangna manam singadugi maman khonje noina singadabani haiba wafam asibu khankhibanu haibaduni ningthaugi wadubu taraga Birbal na sumna khumlakhi ningthau nanaina tasengna haijarabada ahanbada aisu kari upai bu tawduna Manohor hariba mioi asibu gyan tahangani haibadu nanai aisu khangjaba ngamkhide adubu tanja chanarubagum iningthauna Manohor amasung Samugi wakadasigi maramda wayenaba ingonda sinabiraba matungda darbar phamba lusilakpa matamda iningthauna ibu ningthau konungi paisa thamam ka aduda paisa masing thibagi thabak chatthairibadubu yengsinnaba thabikhi mafam aduda chachaba matamda mioi kyana paisa mayak sing adubu masing thibada thorakliba makhon adubu taraga masidagi aina manamgi mamandi makhon oina pigadabani haibagi gyana adu lakchakhibani Birbal gi wadubu taraga ningthauna moksumna hairakhi Birbal nangi sigumba karigumba pot amma hektadagi aruba wahang kayagi pakum puthoknaba honabagi gyana sigumba si kanagumba magi maphamda chenba ina uraktri ningthau amasung Birbal na sumnawa khara hainaduna leingai tanja aduda asagi Manohor hariba mioi adu ningthau darbardagi tuminna chatkinaba honai tanja asida Birbal na mahapu khamduna sumna hairakhi Manohor ibungo kadaidana hojik nahagna darbar asibu thadoktuna chatpigadauriba hojik darbar asigi wayen mapung phana loidre tanja asida ningthauna yamna sauna Manohor hariba mioi aduda sumna chairakhi Manohor nangna darbar asigi yaba yaudana mafam sidagi chatnaba honaribadu nang darbar asibu karisu oina khandabra asitasu nate nangna lairaba atonata singbu namhalladuna makhoidagi maram leitana paisa launabasu honarambani khudingmak asigidamak nang akhiba chairak amadi soidana phanglagani ningthaugi wadu taraga ngasaigi Manohor koba mioi aduna hairakhe iningthau aina pot sittabaduda gyan mangkhibadagi aigi pot sittabagi asaubu khudingmak adu Samudu taisinduna khudingmak asigi maran mangonda sikhibani sigumbu thabak asi ai matungda mu hanna tawjaroi aibu mukta ngakpiu nupa adugi wadu taraga ningthauna nangna tawkhriba thabak adu asoiba thabak ama nate tawgi yauna tawba nangna migi lairabagi phibam madubu karisu nattaba phagi pharangum lobadagi thokhiba maktani masigidamak nangna samuda hanbada lali haijagadabani ningthaugi wadu taraga Manohor hariba mioi aduna Samu koba mioi aduda lali haijakhi matam aduda Samuna Manohor da sumna hairakhi Manohor ibungo matungdadi aigumba lairaba kanada siguma marana siba siduna lairabagi phibam aduda karemna bigano Samugi wadu taraga Manohor koba mioi aduna moksumna khumakhi aina kanada siguma maran si amu hanna sijararoi
ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯅꯣꯍꯔ, ꯅꯪꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯋꯥꯀꯠ ꯑꯗꯨ ꯇꯁꯦꯡꯅ ꯃꯔꯝ ꯆꯥꯗꯕ ꯋꯥꯀꯠ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯋꯥꯀꯠ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯕꯤꯔꯕꯜꯅ ꯁꯤꯟꯅꯈꯤꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯀꯔꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯀꯠ ꯑꯁꯤꯕꯨ ꯅꯪꯅ ꯃꯇꯨꯡ ꯇꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯍꯟꯗꯨꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯃꯔꯥꯟ ꯁꯤꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯖ ꯅꯣꯝꯖꯒꯗꯕꯒꯤ ꯃꯇꯝ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕꯒꯤꯗꯃꯛ ꯅꯪꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯌꯦꯛ 50 ꯍꯧꯖꯤꯛꯃꯛ ꯄꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯣꯍꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯁꯥꯃꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯦꯛ 50 ꯄꯤꯍꯟꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥꯒꯤ ꯑꯔꯣꯠꯄ ꯕꯤꯔꯕꯜꯅ ꯈꯪꯕ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯋꯥꯀꯠ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯋꯥꯀꯠ ꯑꯃꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯑꯇꯩ ꯑꯇꯩꯗ ꯍꯪꯕ ꯋꯥꯍꯪꯒꯨꯝ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯍꯥꯏꯌꯨ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ, ꯑꯗꯨꯒ ꯅꯈꯣꯏꯅ ꯉꯁꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ? ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯝꯊꯥꯛ ꯇꯧꯕ ꯍꯩꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯒꯤ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯧꯕꯤꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕꯗꯤ ꯅꯪꯅꯤ, ꯑꯩ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯀꯝꯗꯧꯅ ꯀꯔꯝꯕ ꯀꯥꯟꯗ ꯂꯧꯈ꯭ꯔꯤꯕ? ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯌꯦꯠꯅꯕꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯌꯦꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕ ꯈꯪꯍꯟꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯄꯋꯟ ꯀꯧꯖꯩ꯫ ꯑꯩ ꯂꯧꯃꯤ ꯑꯃꯅꯤ꯫ ꯑꯩꯅ ꯂꯧ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯖꯔꯛꯄ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯦꯛ 250 ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯝꯃꯝꯂꯒ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯑꯩꯅ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯒ ꯆꯠꯆꯔꯨꯏ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯊꯝꯃꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯕꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯕꯤꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯧꯕꯅꯤ꯫ ꯑꯩꯅ ꯂꯧ ꯎꯅꯕ ꯂꯧꯐꯝ ꯑꯃ ꯂꯩꯅꯕ ꯊꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯈꯪꯂꯤꯕ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯤꯕ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ꯫ ꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯉꯁꯥꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯕꯤꯔꯦꯜ ꯍꯥꯏꯔꯤꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯃꯐꯥꯎ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯧ ꯂꯩꯅꯕ ꯂꯧꯐꯝ ꯊꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯗꯤ ꯈꯪꯖꯈꯤꯗꯦ꯫ ꯑꯩꯅ ꯀꯝꯗꯧꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯨꯒꯗꯧꯔꯤꯕ? ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕ ꯏꯔꯥꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯋꯥꯐꯝꯗ ꯇꯥꯕꯗꯨ ꯃꯍꯥꯛꯅ ꯌꯦꯡꯅꯤꯡꯕꯗꯒꯤꯅꯤ꯫ ꯑꯩ ꯏꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯕꯨ ꯃꯍꯥꯛꯅ ꯁꯤꯟꯗꯨꯅ ꯇꯥꯍꯟꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯉꯁꯥꯏꯒꯤ ꯄꯋꯟ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯋꯥꯀꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯑꯣꯏꯅ ꯋꯥꯀꯠ ꯑꯃꯅ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯀꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯔꯥꯟ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛ ꯁꯥꯈꯤ ꯁꯥꯄꯣꯜ ꯑꯃ ꯆꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯕꯤꯔꯦꯟꯗ ꯁꯤꯔꯤꯕ ꯃꯔꯥꯟ ꯑꯁꯤ ꯇꯁꯦꯡꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛ ꯄꯔꯃꯥꯟ ꯑꯣꯏꯕ ꯁꯥꯈꯤ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯆꯪꯏ꯫ ꯍꯥꯏꯌꯨ, ꯃꯗꯨ ꯅꯉꯣꯟꯗ ꯂꯩꯕ꯭ꯔꯥ? ꯉꯁꯥꯏꯒꯤ ꯄꯋꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯍꯨꯕꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯁꯥꯈꯤ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯧꯕꯅꯤ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯦꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯖꯗꯦ ꯅꯤꯡꯊꯧ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯆꯨꯝꯕꯃꯛꯇꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯈꯤ ꯁꯥꯄꯣꯟ ꯄꯔꯃꯥꯟ ꯄꯥꯟꯊꯩ ꯑꯃꯠꯇ ꯌꯥꯎꯗꯅ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯗꯧꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯁꯤꯜꯂꯛꯄ ꯉꯝꯒꯅꯤ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯇꯥꯖꯕꯗ
ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯇꯥꯖꯩ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯖꯥꯗꯨꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤ, ꯑꯔꯥꯟꯕ ꯉꯥꯡꯕ ꯃꯤ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏ꯫ ꯏꯅꯤꯡꯊꯧꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯃꯍꯥꯛ ꯍꯦꯛꯇꯃꯛ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯤꯌꯨ, ꯑꯗꯨꯒ ꯑꯆꯨꯝꯕ ꯉꯥꯡꯂꯤꯕꯅ ꯀꯅꯥꯅꯣ, ꯑꯔꯥꯟꯕ ꯉꯥꯡꯂꯤꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯅ ꯍꯦꯛꯇꯃꯛ ꯌꯦꯡꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏ ꯄꯩꯁꯥ ꯍꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯛꯂꯤꯕ ꯄꯋꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅꯁꯨ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯇꯥꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯤꯌꯨ"꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯖꯥꯗꯨꯃꯅꯤ ꯀꯧꯖꯩ꯫ ꯑꯩ ꯖꯥꯗꯨꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯈꯪ ꯍꯩꯖꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯈꯔ ꯍꯩꯖꯔꯕꯗ ꯑꯩꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯃꯇꯦꯡꯅ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯉꯥꯡꯕ ꯃꯤ ꯑꯅꯤ ꯑꯁꯤ ꯈꯪꯗꯣꯛꯆꯕ ꯉꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯗ ꯑꯣꯟꯊꯣꯛꯄ ꯉꯝꯃꯤ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯖꯥꯗꯨꯃꯅꯤ, ꯑꯗꯨꯗꯤ ꯉꯁꯤ ꯅꯪꯕꯨ ꯗꯔꯕꯥꯔ ꯑꯁꯤꯗ ꯀꯧꯔꯛꯄꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯍꯩꯖꯔꯤꯕ ꯖꯥꯗꯨ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯋꯥꯀꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯑꯆꯨꯝꯕ ꯉꯥꯡꯉꯤ ꯑꯗꯨꯒ ꯀꯅꯥꯅ ꯑꯔꯥꯟꯕ ꯉꯥꯡꯉꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯕ ꯈꯪꯍꯟꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯕꯨ ꯏꯜꯂꯗꯨꯅ ꯉꯁꯥꯏꯒꯤ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯑꯗꯨ ꯈꯪꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯂꯨꯞꯇꯨꯅ ꯍꯥꯝꯒꯗꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯆꯣꯠꯄ ꯈꯨꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯤꯔꯒꯥꯎ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯄ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯔꯨꯃꯥꯟ ꯑꯗꯨꯗ ꯈꯨꯠ ꯇꯩꯊꯣꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯨꯃꯥꯟ ꯑꯗꯨꯒꯤ ꯃꯆꯨꯅ ꯍꯣꯡꯕ ꯊꯣꯛꯂꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯡꯂꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯒ ꯔꯨꯃꯥꯟ ꯑꯗꯨꯒꯤ ꯃꯆꯨꯅ ꯍꯣꯡꯗꯕ ꯊꯣꯛꯂꯒꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯡꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯩꯔꯤꯕ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯔꯛꯇꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯇꯧꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯄꯋꯟ ꯀꯧꯕ ꯄꯩꯁꯥ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯂꯗꯨꯅ ꯆꯣꯠꯍꯜꯂꯕ ꯃꯇꯨꯡꯗ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯔꯨꯃꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯇꯩꯊꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯔꯨꯃꯥꯟ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯆꯨ ꯈꯔꯅ ꯌꯥꯟꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯕ ꯔꯨꯃꯥꯟ ꯑꯗꯨꯅ ꯇꯥꯛꯂꯤꯕꯁꯤ ꯄꯋꯟ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯨꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯋꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯔꯨꯃꯥꯟ ꯑꯁꯤꯅ ꯃꯆꯨ ꯍꯣꯡꯂꯕꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯕꯨ ꯑꯃꯨꯛꯇꯪ ꯊꯥꯖꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, "ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯤꯔꯦꯟꯒꯤ ꯔꯨꯃꯥꯟ ꯑꯁꯤ ꯑꯉꯥꯡꯕ ꯑꯣꯟꯕ꯭ꯔꯥ ꯑꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯂꯨꯞꯂꯗꯨꯅ ꯔꯨꯃꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯇꯩꯊꯣꯛꯂꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯇꯧꯅꯕ ꯈꯪꯍꯟꯈꯤ꯫ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯆꯠꯊꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯥꯖꯅ ꯌꯦꯡꯅꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯕꯤꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯨꯞꯇꯨꯅ ꯆꯣꯠꯍꯜꯂꯕ ꯃꯇꯨꯡ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯔꯨꯃꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯇꯩꯊꯣꯛꯂꯨꯔꯤꯕ ꯔꯨꯃꯥꯟ ꯑꯗꯨ ꯃꯆꯨ ꯀꯔꯤꯃꯠꯇ ꯍꯣꯡꯂꯛꯄ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯈꯤ꯫ ꯃꯈꯣꯏꯅ ꯊꯥꯖꯅꯈꯤ ꯃꯗꯨꯗꯤ ꯄꯋꯟꯅ ꯁꯤꯔꯤꯕ ꯃꯔꯥꯟ ꯑꯗꯨꯅ ꯑꯔꯥꯟꯕꯅꯤ, ꯑꯗꯨꯒ ꯕꯤꯔꯦꯟ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯉꯁꯥꯏꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯆꯨꯝꯕꯃꯛꯇꯅꯤ"꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯍꯥꯏꯌꯨ ꯄꯋꯟ, ꯅꯪ ꯅꯁꯥꯅ ꯌꯥꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯅꯍꯥꯛꯅꯤ꯫ ꯍꯧꯖꯤꯛ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ"꯫ ꯉꯁꯥꯏꯒꯤ ꯄꯋꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ,
ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯊꯥꯖꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯆꯨꯝꯕꯃꯛꯇꯅꯤ ꯑꯩꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯒꯤꯗꯃꯛ ꯃꯥꯡꯁꯨ ꯃꯥꯡꯗꯅ ꯄꯩꯁꯥꯕꯨ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯁꯤ ꯂꯥꯛꯇꯨꯅ ꯋꯥꯀꯠꯀꯅꯤ ꯏꯅꯤꯡꯊꯧꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯕ ꯅꯤꯡꯊꯧꯅꯤ ꯑꯁꯤ ꯈꯟꯖꯗꯨꯅ ꯑꯩꯒꯤ ꯑꯆꯨꯝꯕꯁꯤꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯉꯝꯒꯅꯤ ꯍꯥꯏꯕꯃꯛꯇꯤ ꯃꯥꯟꯗꯦ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯕꯜ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯅꯪꯅ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯕꯤꯔꯕꯜꯅ ꯐꯅꯤ ꯅꯤꯡꯊꯧ ꯕꯤꯔꯕꯜꯅ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯅꯤꯡꯊꯧ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕ ꯖꯥꯗꯨꯒꯤ ꯆꯥꯡꯖꯦꯡ ꯑꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯅꯅꯥꯏ ꯊꯥꯖꯗꯦ ꯃꯔꯝ ꯑꯁꯤꯅ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯅꯅꯥꯏꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯧꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯂꯣꯏꯗꯨꯅ ꯕꯤꯔꯕꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯀꯔꯝꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯧꯈ꯭ꯔꯤꯕ ꯖꯥꯗꯨ ꯑꯗꯨꯅ ꯀꯝꯗꯧꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯟꯖꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ ꯑꯁꯨꯕ ꯐꯤꯁꯤꯡꯕꯨ ꯂꯧꯁꯤꯟꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯨꯞꯂꯤꯕ ꯐꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯆꯨꯕ ꯑꯉꯥꯡꯕ ꯃꯆꯨ ꯑꯃꯁꯨ ꯎꯈꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯪꯉꯤ ꯐꯤ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯆꯨꯈ꯭ꯔꯤꯕ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯈꯤ ꯑꯩꯅ ꯉꯔꯥꯡ ꯌꯥꯏꯉꯪ ꯁꯨꯕꯗ ꯁꯦꯠꯂꯨꯕ ꯐꯤꯅꯤ ꯑꯗꯨꯒ ꯚꯥꯞ ꯑꯣꯏꯗꯕꯗꯒꯤ ꯈꯔꯤ ꯌꯥꯎꯕ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂꯨꯕꯗ ꯍꯪꯒꯥꯝꯄꯥꯟꯁꯤꯡ ꯑꯗꯨ ꯑꯉꯥꯡꯕ ꯑꯣꯟꯗꯨꯅ ꯂꯣꯏꯅ ꯆꯨꯁꯤꯟꯈ꯭ꯔꯦ ꯐꯤ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯤ ꯕꯤꯔꯕꯜꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯎꯄꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯕꯤꯔꯕꯜꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯥꯒꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯑꯃꯕꯨ ꯅꯪꯅ ꯑꯩꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯕꯒꯤꯗꯃꯛ ꯅꯪꯕు ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯐꯤ ꯑꯗꯨ ꯆꯨꯁꯤꯟꯗꯨꯅ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯒꯤ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯍꯟꯗꯨꯅ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯊꯥꯒꯠꯂꯛꯄꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯀꯝꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯍꯪꯉꯛꯄꯗꯒꯤ ꯕꯤꯔꯕꯜꯅ ꯉꯁꯤ ꯗꯔꯕꯥꯔ ꯑꯗꯨ ꯂꯥꯛꯈꯤꯕ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯍꯟꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯉꯔꯥꯡ ꯋꯥꯀꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯁꯨ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯌꯨ ꯕꯤꯔꯕꯜ ꯉꯔꯥꯡꯒꯤ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯕ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯉꯔꯥꯡ ꯗꯔꯕꯥꯔꯁꯤꯗꯒꯤ ꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯊꯤꯖꯤꯟꯖꯔꯨꯕ ꯍꯪꯖꯔꯨꯕꯒꯤ ꯃꯇꯨꯡꯗ ꯈꯪꯖꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯋꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯕꯤꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯧꯕꯅꯤ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ ꯕꯤꯔꯕꯜ ꯀꯝꯗꯧꯅ ꯅꯪꯅ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤꯗ ꯇꯥꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯨ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯍꯧꯔꯛꯈꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯉꯔꯥꯡ ꯗꯔꯕꯥꯔꯁꯤꯗꯒꯤ ꯍꯟꯖꯈ꯭ꯔꯕ ꯃꯇꯨꯡ ꯄꯋꯟ ꯑꯃꯁꯨꯡ ꯕꯤꯔꯦꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯈꯤ ꯃꯗꯨꯗꯤ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯣꯝꯗ ꯀꯅꯥ ꯀꯅꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯎꯈꯤ ꯑꯁꯨꯝꯅ ꯁꯨꯝ ꯑꯩꯅ ꯍꯪꯒꯠꯆꯔꯨꯕ ꯃꯇꯝꯗ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯕꯤꯔꯦꯟ ꯍꯥꯏꯔꯤꯕꯁꯤꯒꯤ ꯌꯨꯝꯗ ꯉꯁꯥꯏꯒꯤ ꯖꯥꯗꯨ ꯍꯩꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯛꯄ ꯆꯠꯄ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯖꯈꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯇꯧꯈꯤꯕ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯖꯥꯗꯨꯅ ꯇꯧꯕ ꯀꯔꯤꯃꯠꯇꯁꯨ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ ꯀꯝꯗꯧꯅꯅꯣ ꯕꯤꯔꯕꯜ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯅꯤꯡꯊꯧ ꯉꯔꯥꯡ ꯃꯍꯥꯛꯅ ꯆꯥꯡꯖꯦꯡ ꯇꯧꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯑꯆꯝꯕ ꯏꯁꯤꯡ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯌꯥꯎꯕ ꯏꯁꯤꯡ ꯑꯃꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯈꯔꯤ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯈꯨꯠ ꯂꯨꯞꯂꯕ ꯃꯇꯨꯡꯗ ꯌꯥꯏꯉꯪꯅ ꯃꯆꯨ ꯁꯪꯂꯕ ꯔꯨꯃꯥꯟ ꯑꯗꯨꯗ ꯈꯨꯠ ꯇꯩꯊꯣꯛꯂꯕ ꯃꯇꯝꯗ ꯑꯣꯜꯂꯛꯈ꯭ꯔꯤꯕ ꯃꯆꯨ ꯑꯗꯨꯗꯤ ꯌꯥꯏꯉꯪꯅ ꯃꯆꯨ ꯂꯥꯛꯂꯕ ꯐꯤꯅ ꯈꯔꯤꯒꯤ ꯑꯌꯥꯛꯄ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯗꯨꯗ ꯊꯦꯡꯅꯕꯗ ꯑꯣꯟꯕ ꯃꯆꯨꯅꯤ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ ꯕꯤꯔꯕꯜ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯦꯟꯅ ꯆꯥꯡꯖꯦꯡ ꯑꯗꯨꯕꯨ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅ ꯈꯨꯠ ꯇꯩꯊꯣꯛꯂꯕ ꯔꯨꯃꯥꯟ ꯑꯗꯨꯅ ꯃꯆꯨ ꯍꯣꯡꯉꯛꯈꯤꯗ꯭ꯔꯕꯒꯤ ꯃꯔꯝꯅ ꯀꯔꯤ ꯕꯤꯔꯕꯜꯅ ꯃꯗꯨꯁꯨ ꯅꯅꯥꯏ ꯍꯥꯏꯖꯒꯤ ꯅꯤꯡꯊꯧ ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ
Biren hairiba miyoy aduna pawon hairiba miyoy aduna tawbagi matawgum ising aduda khut hamlaba matungda ruman hangampan machu aduda khut tethokpa matamda ruman aduna machu hongakidribagi maramna Birena khari thumi chenba ising aduda khut lupjarabasu mahana khut tethokriba ruman adude Yangang machu sangwa ruman ama nate atopa phi machu na sanglaba hangampan ruman ama oibanani Asumna Birbalna khudingmak adubu gyan tahalaba matungda makha taraduna wa khara amasu hairakhi adude aduga iningthau asi khudingmak asi Viren haiba nupa asiga jadu haiba miyoy asiga tanaduna Birena huraba paisa adubu mahakna hude mara leite haiduna unnabagi damak jadu haiba miyoy asiga tanaduna khudingmak asi mahakna sinkhiba maktani Birbal gi wadubu taraga ningthawna mu makha hanglakhi Birbal masi khudingmak asi nangna kamdawna khanglibano haibadusu hayu Birbal na hairakhi iningthaw ngarang darbar sida chathakhiba jadu hairaba miyoy aduna achum maran thidokpagi thabak aduda darbar sida tiliba mipum khudingmakna thajajarabasu madudana nai thajajakhide Maramasina aini yum halaba matung phi aduna kamdawna machu honglibanu haibadu khanglaba matung jadu haibagi mayumda chattuna mahakpo aina unakhi aduga mahakna tawriba thabak khudingmak adu aina loina khangi hajik phawba nangna chummadu haidoktaba thotlagade nang soitana wafamda tagani asi haiduna mangonda khajiktang ki haluba matamda mahakna chumma khudingmak adu aingonda loina muktam thorakhibani Maramasina mahakpo aina ngasi darbar phama matamda laknaba sukhanganjarambani asumna hainaringai tanja aduda ngasai jadu haiba miyoy adusu ningthau darbar aduda changlakhi adudagi Birbalna jadu haiba miyoy aduda wahang khara hanglakhi haujikte nangna achumma khudingmak adu ningthaugi mamangda khangalu adudagi jadu haiba miyoy aduna kapladuna sum haijarakhi iningthau nanai aibu amtang ngakpiu masi khudingmak asi aina paisa khaitang pamrabadagi Birena tau haibu khudingmak adu aina tawjarubani ai matungda amu hana siguma thabak amata tawjaroi aibu amtang ngakpiu nupa adugi wadu taraga ngasai gi Biren haiba miyoy aduna mu hairakhi iningthau aibu amtang ngakpiu pawan gi paisa khara leiba aduda aina karami hauruba Madubai gi waninglubadagi khudingmak asi aina tawjakhiba maktani matungdadi ai siguma thabak asi amu hana tawjaroi Makhoi ani adugi wadu taraga ningthawna saurabna sumna hairakhi nakhoi ani mak tuminna layu nakhoi ani na punduna pawanna wana tanjaruba paisa aduna lau leinaba sadubu nabani na manghannaba honarambani asita sunnatuna darbar si laktuna nakhoi ani na darbar sida leiriba mipum khudingmak pusu apang masina bu honarambani maramasina sudana janingma nakhoi ani jahi ama chupna ningthau konung asi leiduna Ningthau konung asi amot arak sengbagi thabak tawgadabani asi harduna ningthawna makhoi ani gi chairak adubu khanghalaba matung Birena lawruba paisa khudingmak adu paisa adugi asengmam pooriba pawanda amu hanna pihankhe matam asida pawan hariba miyoy aduna Akbar amasung Birbalbu yamna thagatke asumna makhoi khudingmak aduna darbar adudagi chatkraba matam aduda Ningthau Akbarna Birbalgi Loushing gyan chelaba hai singlaba mataw adubu yamna thagatki wari se matang asda lusinjare matham ke aina tahanjagadawriba wari sigi mamingna thawan michak na manioiba nongma Ningthau Akbargi darbarda atopa lebak ki ningthaugi pauchen namakak lakhi hairiba yiba pauchen adubu ningthauna pawa matamda Ningthaugi purningda pakhatpa leitadaba haibadu oikhi aiba waron adubu paruraba matung ningthaugi oirakliba mawong adubu bada Birbalna ningthauda sum hanglakhi iningthau aiba paujen asida kari karamba waron bu yawbano nanai aikhoisu muktang khangjage Birbalgi wadubu taraga ningthauna sum hairakhi Birbal Nangna sukhangi baduni ira lebak ki ningthau asi ai chanaba marup kayagi manungda mahag asisu khwaidagi maru oiba ningthau amani adubu mahagna yiba sida khanghalakliba wafam asi masibu pangthokpa haibasi khara wana thokadra khali Birbalna khangningna amuksu hanglakhi iningthau na tawba ngamloidaba karibo Iran gi ningthauna tawnaba hairaklabage madu aikhoida amutang khanghanbiyu adudagi ningthauna darbar du tiliba mipum khudingmak aduna aiba warona adubu taanaba mawongda pathorakhi aiba sida yawribasi Akbar ningthau aina nangi lamdam aduda laktuna
ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯀꯣꯏꯊꯣꯛꯄ ꯃꯇꯝꯗ ꯅꯨꯡꯗꯥꯡꯒꯤ ꯑꯃꯝꯕꯕꯨ ꯃꯩꯔꯥ ꯊꯥꯎꯃꯩ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯑꯇꯥꯡꯕ ꯃꯅꯤꯃꯨꯛꯇ ꯁꯅꯥ ꯂꯨꯄꯥ ꯈꯛꯇꯅ ꯅꯨꯡꯗꯥꯡꯒꯤ ꯑꯃꯝꯕꯕꯨ ꯉꯥꯜꯍꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯉꯝꯅꯤ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯃꯥꯡꯖꯧꯅꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯏꯕꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯥꯊꯣꯔꯛꯄꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯈꯤ꯫ ꯕꯤꯔꯕꯜꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯔꯥꯟꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯕꯨ ꯆꯥꯡꯖꯤꯡꯅꯤꯡꯕꯒꯤ ꯍꯥꯏꯔꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯂꯦꯞꯈꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯕꯁꯨ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛ ꯇꯥꯅ ꯑꯃꯝꯕꯕꯨ ꯉꯥꯜꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯨ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃꯕꯨ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯁꯤꯗꯤ ꯑꯩ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯗ ꯀꯣꯟꯅꯅꯤ ꯀꯣꯟꯅꯔꯣꯏ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯏꯅꯤꯡꯊꯧꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯅꯥꯏ ꯁꯣꯏꯗꯅ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯤꯖꯒꯦ꯫ ꯑꯗꯨꯕꯨ ꯅꯅꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯕꯒꯤꯗꯃꯛ ꯅꯅꯥꯏꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯕꯤꯔꯕꯜ, ꯅꯪꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅꯕꯒꯤꯗꯃꯛ ꯕꯤꯔꯕꯜꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯈ꯭ꯔꯕ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯀꯝꯗꯧꯅ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯕꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯅꯕ ꯎꯄꯥꯏ ꯑꯗꯨ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯕꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯅꯤꯡꯊꯧ, ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕ ꯎꯄꯥꯏ ꯍꯧꯖꯤꯛ ꯅꯅꯥꯏꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯕꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯪꯍꯟꯕꯤꯈꯣ꯫ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯈꯤ, ꯕꯤꯔꯕꯜ, ꯅꯨꯃꯤꯠ 15ꯅꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝꯅꯤ꯫ ꯀꯔꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯃꯤꯠ 15ꯅꯤ ꯉꯥꯏꯌꯨ ꯍꯥꯏꯒꯅꯤ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯨꯝꯅ ꯈꯔ ꯍꯥꯏꯕꯤꯈꯣ, ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯀꯌꯥ ꯅꯨꯡꯉꯥꯏ ꯐꯥꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯊꯣꯛꯂꯒꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 15ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯁꯣꯏꯗꯅ ꯐꯒꯠꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯗ ꯈꯔ ꯈꯪꯍꯟꯕꯤꯈꯣ ꯍꯥꯏꯗꯨꯅ ꯕꯤꯔꯕꯜꯅ ꯑꯛꯕꯔꯗ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯅ ꯉꯁꯤ ꯍꯌꯦꯡ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯊꯥꯖꯕꯤꯌꯨ, ꯊꯕꯛ ꯑꯁꯤ ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯗ ꯑꯏꯕ ꯋꯥꯔꯣꯜ ꯑꯣꯏꯅ ꯈꯤꯇꯪ ꯊꯨꯅ ꯈꯪꯍꯟꯕꯤꯈꯣ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯊꯥꯖꯕ ꯄꯤꯔꯕ ꯃꯇꯨꯡ ꯏꯔꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯔꯣꯜ ꯑꯃ ꯏꯔꯥꯟ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯏꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯕꯨ ꯄꯥꯔꯕ ꯃꯇꯨꯡ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯀꯧꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯍꯥꯛꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯝꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯔꯥꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯌꯧꯁꯤꯜꯂꯛꯈꯤ꯫
Ningthau Akbarna Iran leibakki ningthau adubu taramna oklaba matung Akbar Birbal Iran leibakki ningthau amasung mahakka loinarakpa mahakki achanu mantri makoi punna ningthauna Chenba chaklen adubu chaminakhi. Matam asida makoina leibak anigi oiba chawkhat thaurangi maramda wari kaya ama sanakhi. Asitasu natana chariba chaklen adugi maramdasu Iran leibakki ningthau aduna thagatladuna wahai kaya ama haikhi. Chaklen aduna chaba loisilakpa matam aduda Iran gi ningthau aduna ningthau Akbar da sumna hairakhi. Ngasigi ahing asimadi aina yenge khalliba nahaki sahara asibu yengba ngamlaroi. Maramna lambi lamsang lakpagi wabaga chaklen asi charuba matung asida ngasigi oinadi potha ningle. Si haraduna Iran gi ningthau aduna potha khraba matung ningthau Akbarna Birbal bu kauduna sumna wa khara hairakhi. Birbal ngasigi oinadi Iran gi ningthau asi lambi lamsang lakpagi waraduna tumkhre. Adubu hayenggi numittadi mahak soidana nungdangi matamda sahara sibu yenge hairakani. Madugidamak nangna khudimak sillangani habadu ningthijana sillanglabara. Birbalna khumlakhi ningthau madugidamak iningthauna karimata wabirunu. Nanaina phanaba khudingmak sinjage sumna hainakhraba matung mathang mukhi numitta ningthau Akbar amasung Iran leibakki ningthau ani adu amuksu chaklen amma chaminakhi. Asumna chaklen adubu chana Iran ningthau aduna sumna hairakhi. Ningthau Akbar ngasi ahingdi aina nanggi leiriba sahara sibu yenge khalli. Ningthau Akbarna khumi Iran ningthau nahakna yengningba matamda aigi sahara sibu yengba matamda karimata kaiba leiroi. Matam asida Iran ningthau namuk sumna hairakhi. Ningthau Akbar aina hana iduna khangalakhiba waron adu nahak hojik phawba ningsingbiribara. Akbar ningthauna khumi loinamak ningsingjari madugidamak karimata khanbirunu. Asi harba matungda ningthau Akbarna Birbalda taplapna sumna hanglakhi. Birbal Iran ningthauna ngasi nungdang asida sahara sibu yengba koithokki hairi. Nangna sillangi hariba khudingmak adubu aingonda hana muktang yenghallu. Ningthaugi wadubu taraga Birbalna iningthauda nanaina soidana yenghanjage adugidamak iningthauna mikup khaitang ngaibikho. Asumna haikrabagi tungda numidang wairam oisilakpa matam aduda ningthau Akbarna yengninglibadu yenghange haiduna Birbalna ningthau Akbarbu ningthau konung adugi mapalomda puthorakhi. Matam asida ningthau Akbarna ngakna sumna hairakhi. Birbal nangna sillangi haribadubu kadaino aidi mafam asida karimatasu uba phangdena. Matam asida Birbalna atiya mathakta thokliba thawan bichak khudingmak aduda yengkhaladuna ningthauda sumna haiba horakhi. Yengbiyoi ningthau sumna Birbalna hek wadu haiba horakpa tanja aduda ngasaigi Iran gi ningthau adusu mafam aduda laktuna nungdangi matam aduda sahara dubu yengnabani haiduna thorakhi. Adudagi Birbalna taplapna ningthau Akbarda sumna hairakhi. Ningthau karimatasu khanbirunu nanai phanaba loina sinjage. Sumna haikrabagi tungda Iran gi ningthau aduna ningthau konung adudagi hek mapan kitang thorakpa matam aduda Birbalna ningthau konungda leiriba santri sing aduda inget ama pirba matung santri sing aduna magi makhutta chaurap tauraba mungsen amamambu pairaduna atiyada tholiba thadagi thorakpa mangal adu santri sing aduna pairiba mungsen aduda phuhalladuna mungsen adudagi thaktorakpa mangal adu Iran ningthauna lakadaba lambi sing aduda tahallami. Matau adubu ubada Iran gi ningthau amasung ningthau Akbar adu yamna ngaklami. Adubu Iran gi ningthauna sumna hairakhi. Ningthau Akbar aina haikibadi numidang yamamba sibu sana lupa mani mukta tanalanghalo haikibani. Sana lupa mani mukta de amata udena. Iran gi ningthauna hairaklibu wafam madugi pakum Birbalna piraduna sumna hairakhi. Iran ningthau ibungo nahakna yengliba khudingmak adu nanai soidana uhanjage. Si haraba matungda Birbalna atiya mathakta thokliba purnimagi tha amasung thawan michak kayana koibada ilang langbadubu ulladuna sumna hairakhi. Iran ningthau yengbiu atiya mathakta thokliba masing thingamdraba maman yamlaba mani mukta mayam asi aduga leiriba mani mukta maraga sidagi khwaidagi maman yamba mani muktana mayaida thokliba tha asini. Tha asinani mamkraba hing asibu ingna mafam thungna ngalhanduna ahing asibu yengmada yamna phajaba hing ama ohilleba. Birbalgi wadubu taraga amuksu Iran ningthauna sumna hairakhi.
ꯑꯗꯨꯕꯨ ꯕꯤꯔꯕꯜ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯑꯁꯦꯡꯕ ꯃꯅꯤ ꯃꯨꯛꯇꯥꯅ ꯑꯍꯤꯡ ꯑꯁꯤꯕꯨ ꯉꯥꯜꯍꯟꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯇꯥꯡꯕ ꯅꯨꯡ ꯃꯅꯤ ꯃꯨꯛꯇꯥꯅꯕꯨ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯉꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯒꯅꯤ? ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯅ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯉꯥꯜ ꯄꯤꯒꯅꯤ? ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯑꯩꯁꯨ ꯈꯪꯏ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯅꯤ ꯃꯨꯛꯇꯥꯅꯁꯨ ꯃꯝꯂꯕ ꯑꯍꯤꯡ ꯑꯗꯨꯕꯨ ꯉꯥꯜꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯃꯝꯕ ꯑꯍꯤꯡꯕꯨ ꯉꯥꯜꯍꯟꯕ ꯉꯝꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨꯗꯤ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯈꯛꯇꯃꯛꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯪ ꯃꯥꯏ ꯄꯥꯛꯂꯦ ꯕꯤꯔꯕꯜ꯫ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯩꯕ ꯑꯁꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯁꯨꯡ ꯆꯥꯎꯊꯣꯛꯆꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ ꯂꯩꯔꯤꯕ ꯃꯈꯩ ꯇꯧꯕꯗ ꯑꯣꯏꯊꯣꯛꯇꯕ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯈꯪꯈꯤ꯫ ꯑꯗꯨꯗꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯈꯔ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯂꯝꯂꯒ ꯑꯃꯨꯛ ꯀꯛꯊꯠꯆꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯛꯕꯔꯅ ꯀꯝꯗꯧꯅ ꯕꯤꯔꯕꯜꯕꯨ ꯊꯦꯡꯅꯈꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯁꯥ ꯐꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯗꯥꯎ ꯌꯥꯗꯕꯗꯒꯤ ꯁꯥ ꯑꯃꯠꯇ ꯃꯈꯣꯏꯅ ꯐꯥꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯝ ꯁꯥ ꯐꯥꯅꯕ ꯊꯤꯔꯛꯄꯗ ꯀꯥ ꯍꯦꯟꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯥꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯆꯥꯏ ꯃꯆꯥꯏ ꯇꯥꯟꯅꯈꯤ, ꯑꯃꯅ ꯑꯃꯕꯨ ꯊꯤꯕ ꯐꯪꯅꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯟꯅꯊꯪꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯅꯕ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯂꯝꯕꯤ ꯃꯔꯤ ꯐꯥꯡꯖꯤꯟꯅꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨ ꯃꯝꯁꯤꯜꯂꯛꯄꯒ ꯃꯈꯣꯏ ꯀꯔꯝꯕ ꯂꯝꯕꯤꯗ ꯑꯒ꯭ꯔꯥ ꯇꯥꯅꯕ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯍꯪꯉꯤ, ꯑꯒ꯭ꯔꯥ ꯇꯥꯅꯕ ꯂꯝꯕꯤ ꯀꯅꯥ ꯈꯪꯕ ꯌꯥꯎꯏ? ꯃꯅꯥꯏ ꯑꯃꯅ ꯈꯨꯝꯂꯛꯈꯤ, ꯌꯦꯠ ꯊꯪꯕꯔꯣꯝ ꯑꯁꯤꯗ ꯆꯠꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯅꯠꯇꯦ, ꯑꯣꯏ ꯊꯪꯕ ꯂꯝꯕꯤꯁꯤꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯅ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯣꯏ ꯊꯪꯕꯔꯣꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯃꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯅ ꯀꯨꯏꯅ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯁꯥ ꯊꯤꯅꯕ ꯍꯣꯠꯅꯔꯨꯕ ꯑꯃꯁꯨꯡ ꯃꯥꯡꯅꯈꯤꯕ ꯃꯤꯁꯤꯡꯕꯨ ꯊꯤꯅꯕ ꯍꯣꯠꯅꯔꯨꯕꯗ ꯌꯥꯝꯅ ꯋꯥꯕ, ꯆꯥꯛ ꯂꯥꯝꯕ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯑꯒ꯭ꯔꯥ ꯇꯝꯅ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯑꯗꯨꯝꯅ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯎꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯑꯉꯥꯡ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯦꯡꯖꯤꯟꯈꯤꯕꯅ ꯑꯒ꯭ꯔꯥ ꯇꯝꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯗꯨ ꯑꯩꯈꯣꯏ ꯆꯃꯝꯅꯔꯦ꯫ ꯀꯔꯝꯕ ꯂꯝꯕꯤꯅ ꯑꯒ꯭ꯔꯥ ꯆꯠꯅꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯃꯠꯇꯅꯗꯤ ꯑꯒ꯭ꯔꯥ ꯆꯠꯂꯣꯏ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯝꯗꯧꯅ ꯂꯝꯕꯤꯅꯕꯨ ꯑꯒ꯭ꯔꯥ ꯆꯠꯀꯅꯤ? ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯀꯤꯗꯕ ꯑꯃꯁꯨꯡ ꯑꯁꯤꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ? ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯃꯤꯡ ꯃꯍꯦꯁꯗꯥꯁ ꯀꯧꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯃꯤꯡ ꯍꯪꯕꯤꯈ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯤꯡꯗꯤ ꯍꯥꯏꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯁꯤꯔꯝꯕ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
Mahesh Das, nang hayeng chauraga aina piramliba khudop adu puraduna aigi ningthau konungda law. Khudop adu utpa matamda aina nangbu soidana ningsingani. Aigi ningthau konungda nanggumba Loushing budi laiba mi soidana aina darkar oirakani. Si haraba matungda ningthau Akbar na mukka so angang aduda sumna hanglakhi. Haujikti hayu karamba lambi dai khoina chatlaga Agra yaugadabanu haiba adu. Angang aduna khumi haujikti ai gyan tajare. Iningthauna Agra yaunaba chatninglabadi sumna uriba lambi sida sum chatpiyu. Asumna kona angang aduna ningthauda lambi adu takhi. Chahi kharagi tungda Mahesh Das na mapum marai pharaba mi ama haibadu oraba matamda ningthauna piramba khudop adubu puraduna mahak noma ningthau konungda laklammi. Mahakna ningthau konung aduda changnaba thongakpa nupa aduda haijaba matamda thongakpa nupa aduna mahakpu changhallamde. Mahakna kona ningthauna piramba khudop adubu ulladuna ningthau konung aduda changnaba ayabadu lawrami. Thongakpa nupa aduna ningthaugi atangbu khudop adubu uba matamda mahak asi thawoina ningthauna ningthau konungda laknaba kauba mini haibadu khangkhi. Adudagi thongakpa nupa aduna muk asumna hairakhi phare nangna manungda changi haiba taragadi horen ningthauna pirakpa mana adu tangkhai ma ingonda pigadabani. Thongakpa nupa adugi wa adu taraga Mahesh Das na hoi ai soidana horen pijagi asi haraduna hairamlaga mahak ningthau unaba changlakhi. Ningthauna mahakpu hek uba matamda sumna hairakhi aina nangbu udi ukhre adubu kadaidano haiba dudi ai ningsingba ngamdre. Hayu nangi naming kari kawi aduga nang mafam asida karigidamak lakpano. Matam aduda Mahesh Das na ningthauna piramba khudop adubu ulladuna mahak kanano haibadu thokiba thaudo adugi wari adu liraduna khangankhi. Adudagi ningthauna numit aduda mahakna mateng panglakhiba amasung mahakki budi Loushing laiba mi kidaba matau adubu thagaladuna asumna mahakna Mahesh Das ta hairakhi. Mahesh Das, nangi apama ma ingonda hayu aina madubu soidana nangi mana oina pigani. Matam maduda Mahesh Das na sumna kumlakhi iningthauna ingonda mana oina kaigumba ma pibininglabadi ingonda chai chamatang pibiyu. Mahesh Das ki wadu taraga darbar adu tilamliba mipum khudingma ningthau yauna ngakhi. Ningthauna hairai kari haiba chai chamabu mana oina piyu haiba. Matam maduda Mahesh Das na makhata na mukhumai hoi ningthau nanaida chai chama pibiyu. Adudagi ningthauna phare nangnabu chai chama pamlabadi chai chama pihallage. Si haraduna mangonda chai chama pinaba yathang pikhi. Ningthaugi manai amana mahakpu chai chama phunaba lakpa matam aduda Mahesh Das na sumna mu hairakhi aina phangjariba chai chama sigi manungda chai yankhai amade ngonda phubiyu. Aduga chai yankhai amana ningthaugi thongakpagi thabak tauriba miwai aduda phubiyu. Matam aduda ningthauna hanglakhi karigino mangonda chai yankhai ama phugadawribadi. Mahesh Das na khumladuna sumna hairai aina mangonda chai yankhai phubiyu haribagi maramdi aina iningthau unaba changjarakpa matamda mahakna ningthauna pigadawriba mana adugi tangkhai ma mangonda pigadabani natrabadi changba yaroi haiduna hairakhi. Adudagi aina ningthauna pirakadawriba mana sidagi tangkhai ma soidana pijagi haiduna hairambagini. Mahesh Das ki wadu taraga ningthau Akbar na thongakpa nupa adubu kahwalladuna mahakna niyom chumdana thabak tawrambagidamak mangonda dandi pikhi amasung Mahesh Das na yamna haina niyom chumdana thabak tawba miwai amabu mahakki mangda purakhibagidamak ningthau Akbar na Mahesh Das pu yamna thagaladuna sumna hairakhi. Mahesh Das nangna ngasi khak laklaga aigi ningthau konung ngasida chathariba aranba niyom chumdaba thabak amabu nangna ingonda khanghanbagidamak aina nangbu yamna thagatli. Haujik aigi darbar sida lairiba mantri mangana nangonda wahang amamam hangangani. Karigumba nangna wahangsing asigi achumba pakum piba ngamlabadi ngasi numit asidagi nang boy ningthau darbar asigi achanba mantri ama oina khangani. Adudagi mantri amana Mahesh Das ta ahanba wahang oina sumna hanglakhi hayu yumthang nanduna leiraga amana mabu sungu unadaba karino. Mahesh Das na khumi madugi pakhum mitni
ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯁꯨꯡꯄꯤ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ꯫ ꯃꯍꯦꯁ ꯗꯥꯁꯅ ꯍꯥꯏ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯃꯤꯑꯣꯏꯕꯒꯤ ꯁꯤꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯨꯠꯄ ꯂꯩꯇꯕ ꯑꯗꯨ ꯀꯔꯤꯅꯣ? ꯃꯍꯦꯁ ꯗꯥꯁꯅ ꯈꯨꯝꯃꯤ, ꯃꯤꯡꯆꯠꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯤ, ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯀꯔꯤꯅꯣ? ꯃꯍꯦꯁ ꯗꯥꯁꯅ ꯈꯨꯝꯃꯤ, ꯕꯨꯗꯙꯤ ꯂꯧꯁꯤꯡꯅꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯤ, ꯃꯩꯗꯤ ꯌꯥꯎꯗꯅ ꯆꯥꯛꯄ ꯀꯔꯤꯅꯣ? ꯃꯍꯦꯁ ꯗꯥꯁꯅ ꯈꯨꯝꯃꯤ, ꯀꯜꯂꯛꯄ ꯄꯥꯈꯠꯄꯅꯤ꯫ ꯋꯥꯍꯪ 5 ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ, ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯉꯣꯟꯗ ꯊꯕꯛ ꯑꯃꯇꯪ ꯁꯤꯟꯅꯒꯦ, ꯅꯪ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩ ꯑꯃ ꯆꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯆꯤꯡꯂꯤꯕ ꯂꯩ ꯑꯁꯤꯕꯨ ꯊꯦꯡꯍꯟꯗꯅ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯇꯦꯜꯍꯜꯂꯨ꯫ ꯃꯍꯦꯁ ꯗꯥꯁꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯆꯤꯡꯂꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯩꯇꯪ ꯁꯥꯡꯂꯞ ꯇꯧꯕ ꯂꯩ ꯑꯃ ꯆꯤꯡꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩ ꯑꯗꯨꯕꯨ ꯇꯦꯜꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯆꯤꯡꯕꯤꯔꯤꯕ ꯂꯩ ꯑꯁꯤ ꯑꯩꯅ ꯊꯦꯡꯍꯟꯗꯅ ꯇꯦꯜꯍꯜꯂꯕꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯦꯁ ꯗꯥꯁꯅ ꯃꯟꯇ꯭ꯔꯤ 5ꯅ ꯍꯪꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯧꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯗꯨꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯃꯤꯡ ꯑꯩꯅ ꯕꯤꯔꯕꯜ ꯍꯥꯏꯗꯨꯅ ꯊꯣꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯦꯁ ꯗꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯕꯤꯔꯕꯜ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫